Hangare ani mano hospital da naraga lepa aduna meeting su yam positive hoy akoi BJP gi leibidi leader general secretary aduga in charge mayam pul handaki journey se yam phabai tare hana dagi do mai khoi khanari ba haiba tare marakki kangki marakta dum unaba civil society unaba MLA sing unaba dum tawe adubo handaki si Bharatiya Janata Party gi high level dagi warkanda BJP gi oiba MLA kai punna pullakanda Manipur se yam maroina athubuda santi hanjalakpa aduga khoi punna hana gi adumaina nusi chanana leminaba aduga sakot harangi lamda mang satnanaba haidana adugi meeting ne adugi meeting du dai khoi Bhaspa gi Bharatiya Janata Party gi khoi kunthra ga taret ki manungda khoi kunthra ga mari loina yawi ahum amadi amana honorable amana mapa khudak mama le manem pori tabadagi hangare ani mano hospital da naraga lepa aduna meeting su yam positive hoy akoi BJP gi leibidi leader general secretary aduga in charge mayam pullakanda khoi punna athuba matamda Manipur da santi hanjalhalakpa aduga assembly da khoi punna yaudana function to honna bai bose madugi line to da khoi lai border gi su luckily border gi su ngasi ji border gi secretary to border management gi secretary to lakhre ma gai ga su nang ngasai ada wari sabada so nang gi fencing ga tor mu kholam bado ma adu gi da makta yam seriously masa lakpani ma survey to gani satkani yengani adu yar gi Bharat Sarkar gi order ni yam thuna to mi da nai mon su information pi community khudi makta aphaga fataba loi legani but adu bo aina am nungai jabdi ngasi gi aigi Twitter su tawje garabani adu kano Facebook su ngasi akoi gi Gorkha regiment gi kangbu salakana mafam du hak theng na soi ba kholi ba tawri ba moi gi kapai mafam du gi mi mayam ngai ben su unara kanda khoi lei khopna khoi ma som du operation tawri kholi mathang tawri kholi kan tawri ba sigi confidence building se it is a good aduna si community amakata da nataba both side da hairi ba matam sana preventive oina tholakring ai da na thokna na bodo ai Bharat Sarkar na soidana lokhalakani hai namna mai ne expect thank you